kurumjari ISTV ki paw mi yeng tabiri ba punamakpu taram oksari ngasigi maruweba paw sandokna pizari UNC na sathariba economic blockade asuna Manipur miyam da piriba kudong sadabasing asigi matangda Joint Forum for Peace ki Mihu Singha Union Home Minister Rajnath Singha unakrai Forum asigi convener Elambam Johnson na lusing mamiwetara taretna sabatim masina Union Home Minister da blockade asuna lamdam asida nungsi sanana leminariba purup singi marekta tho lakliba pamdaba thodok singi matangda su marik sumba report ama pisinke Miyam na kham thengna warba matam masida state amasung center na rasintigi kudong sabal launa duna laibigano UNC kanagi makhada laibano haibadu yenglaga blockade asi atuba matamda loisinbinaba thabak laukhapiyo haina taksinke Union Home Minister Rajnath Singha center na blockade asi handoknaba thabak laukhale tangai fadaba polam sing pusinaba ahenba Central Force thajin krai NSNIM the su blockade asi handok hananaba khangan krai Center gi maikai digi blockade asi atuba matamda loisinanaba honari haina thajaba pirakhi hairi Joint Forum for Peace ke mute kambu asuna Prime Minister Narendra Modi gasu unanaba thaurang tawi Ngarang so Union Home Minister Rajnath Singha Manipur gi Chief Minister Okram Ibobiga unaduna UNC na sathariba blockade asi atuba matam loisinanaba khana krai Home Minister na Security Force ki award palailabasu center na pinanaba thaurang lei democracy ki thabak thoram sing ayat apan pirapa sing subchan state government na thabak lokhat kadabani natrabadi constitution ki makhada center na thabak lokhat kani haina khangan khrabani Laibaga sige sel tumgi phibam thagat hanbada agriculture na asoba thodang lowi haina Manipur ge governor Nazma Heptula na phongdokhre ngasi hotel grande da pangtok kiba food entrepreneurs singa government scheme amasung market ka samna hanbigi lambi ki matang na pangtok pa conference hodopagi thoramda governor na wafam asi phongdokhibani ICAR Eswazam India Morphe Apeda Navad Horticulture Mission Manipur amadi RNCOS na punna sinna pangthopa conference thodupagi thoram aduda Department of Commerce and Industry ke Principal Secretary L Lakher ICAR gi Joint Director Prakash Navad ki Chief General Manager AC Sri Bastava Sarup Yaki Finance Technology and Marketing ki enables for agri processing sector haba paper amasu governor na release tauki Governor Nazma Heptula na haikibada aikoina namit khuding sinari ba sana thana polam sing ningtina thamgodabani sana ba polam sing processing tawduna mangandana ba khonagadabani ahen ba pothok sing puthona bagi damak matanga sunaba technology puthok pa tangai fadi haiki You have to eat, you have to survive to do anything, and so this is the when 85% of the economy is with the agriculture produce. Kumalapakta Laiba Sports Authority of India ki Special Areas Game SAG da Laiba Sanaroi Samakun Centrorakre Makoy ngasi Manipur Press Club ta pangthopa pamusinga unabada Sai SSG gi in charge na hostel da Laiba Sanaroi nupan pisumuka hena phuba amasung harassment kaya chathabadigi Sanaroi singkham ngamdabadigi centrorakpani Nupi Sanaroi faba phubugi takpam kaya leire in charge asibu lokthokuna anoba in charge ama haptriba fabudi hostel da sanaroi haina centrorakiba Sanaroi singna lepnakre Atuba matamda mari na bana mi yang sangbiyo haina sanaroi amana phongdorakle akoi in charge simbiyo na haiba akoi ningbam na thungdre harassment totally harassment jam na tawre akoi satra da do in charge boxing ki course oja ibumcha Republic Day ge chaksim tharang lokot po oina Imphal East Command na nupi police jar ngasi ayuk hakta mana Inkol area da thibo humbi ki thabak chachakre additional SP operation ke Megas Chandran lusimu operation aduna miyo sahum nifuga mari masak khangdo pagaloina masa ge saktak se yaudaba miyo nipan makhata na thigat na ba porongpat police station da kusinna kre Bishnupur Police के additional SP na lusinguna Bishnupur district ki tabul da thibu humbi ki thabak chachakre miyoi sanga muk verification chathabagi manungda masage saktak se yaudaba miyoi taruk makhata na thigat na ba police station da sinakre UNC na sathariba economic blockade warusun product tringai National Highway number 2 Imphal Dimapur lambi da gari satloi haina Transporters and Drivers Council ge President Ais Ranjit na permission da phongdokre MG Avenue de Laiba TDC ke office da pangthokiba pawgi mifam aduda mana hai Manipur Sarkar na National Highway number 2 Imphal Dimapur lambi da manpuba gari sing satnana ba akan wafam thamlaklei
सरकारना लंबी असिदा असोय अंगाम यावरप थोलबसु मदुगी मटिक साबा कंपेंसेशन अमदी मिसिमिना यावरबसु ड्राइवर सिंग इमुंग मनुंगदा सरकार के मटिक साबा थबा हापके हाइना थमलखी अदुबो सरकारना पिरकलेबा फम असि TDC ना याबा ngamloi lambi asida chatlabadi UNC ga singnaraga chatpa oina thokani thawai ga paisa ga sinaba ngamloi sarkar na Imphal Dimapur lambi asida chanana wakanna honaraklabadi Imphal Jeri lambi phawba chatna starting thadopagi fire phawba lorokpa yai haike paisa na mi live live yaroi aduna NH2 da gari chanana ba Manipur government na lokholpa thaba akoi yaba ngamoi masida akan ma chatharagadi akoi NH37 sibabu akoi chaliuse masi akoi khongthang si tolpa yabagi akoi khongthang gong lokholpa yai Amaram the All Manipur Road Transport Drivers and Motor Workers Union ki Vice President Ais Kulamina Imphal Dimapur lambi de landa masik driver sing thankhang kaya da awaba chai cheng kaya phangkhre hauji su sarkar na lambi asida satnana ba harak deba asi aikoi ke driver sijaru ro haibaga manai UNC ga yanaba purakti ba fawa Imphal Dimapur lambi da satpa ngamloi haike लेरिबा फिबम सिदा अखोगी स्टेट गवर्नमेंट ना हजी नेशनल हाईवे इम्फाल दिमापुर रोड से चनबई तमकी तौरगदी असेगा अखोगी नफुद चटपा तारगदी अखोगी ड्राइवर सिंगसी सिरु चरो हाइना थादोक चमानै हजी स्टेट गवर्नमेंट ना अखोगी सिगी भबम सिदा चटपगी फिबम दु लागदी मदु अखोई स्टाइंग से शट डाउन तौनी Thau amasung atai polam sing laurunaba gari sahum hena ngasi ayuk Jiribam gi damak Imphal thadokre. Talamatoi suba Manipur Vidhan Sabha election listing interak tarik mari denana ngasi district election officer Imphal West na sinana Parliament Bazar gi samu makongda matau karam na EVM machine amadi VVPAT machine karam sinagade ge habi gi matangda miyam da khangan na ba awareness campaign ama pangthokre. Tongan ba demand sing takhila duna Anganwadi worker amadi helpers nangasi social welfare office mamanda worker mi from Satakre Anganwadi workers and the helper union Manipur Junction kiba khongjang aduna Indian levels conference ki nifumanga suba session na recommend tokiba AWW amasung AWI sta workers singi status pigadabani DA ga linking tawduna khwaidagi ataba kusuma lupa lising tragani pan oigadabani worker khudima ke pension lupa lising ahum amasung atai khudong sab sing phanghalu ICDS ki hiram khudimak privatization tawal lepu Anganwadi amadi helper gi grade 3 amasung grade 4 da primary oza amasung atai lairiba sing regular tahalu haibani sing ba yawba memorandum amasu chief minister da pisin khre hairi union ke joint secretary ke sarlana atai state sing khudong saba pi khibagum state asige su Anganwadi amadi helper sing gi phangam thopa khudimak phangan biu worker amasung helper sing asibu government ki employee ni haina lobiu haike haiba incentive oinul pasamaga yankhai ge pisu akoi malligi matam sana akoi da yohon mi badi nate labor department di minimum wages si hanga krabani hanga pai matungin akoi worker helper su honorarium si matam sana hanga kadamni adu hajbo hanga tri akoi na tanjerba maru eba honorarium si worker de 18,000 per month piu haibani aduga helper na 9,000 per month piu haibani Thasi Kunyani Pandagi February Nipan Power MMRC and Unity Park Hangabokta Pangtokodoriba Anisuba Singju Festival Gimangonana Akoibagi Piyam Kalu Hibatimda Usara Kayamarum Texamaning Sing the Leba Ningtam Inkoda Thaduna Festival Asigi campaign Hogdokre Thoramadu Singju Festival Committee Chairman C.I.S. Ranbir, Vice Chairman N. Rajiv Kumar, President Manjar Mangang, Convener Rakesh Narvasarup Yaki. Rakesh Naremna Festival Asimai Pakanaba campaign Manusana Thasi Kungamangada, Kaksing Longkai Unity Park Faba Marathon Race Amusu Pangtokani, Mairusing Onatasi Kunganito the Wangjinga Leba, IRE da Pangtokodoriba, Brand Dance Exposure National Painting Competition Sarup Yagadava, Mairusingna, Sangam Nabada Sangada Pasak Sing Kudol Tamgani, Festival Asigi Wall Processing Hayang Release Toragani Haiki, Singju Festival Committee Brand Ambassador Elton Troina Anisuba. Oina Pangtokodor Festival Lasida Miyama Saruk Yabiyu Haike. Siza I Care Foundation Amadi Vivek Ras Wangkem Gakusan Maduna Lem Namit Layam Kiem Ama Bamon Kampu Purei Romba Community Holder Pangtokre, Irilbung Youth Club, Singtam Social Welfare Union Amasung Kalika Lainami Youth Club Nasu Saruk Yakiba Kem Aduda, Laikai Akwabada Ladeba Miyoi Kayana Lem Nayanki.
Moirang Assembly के Moirang Municipal Council की मफों खरदा BJP के वाकर अमसुंग काउंसिलर खरना प्रधानमंत्री आवास योजना अर्बान की मखादा सिलेक्शन फंक्रब बेनिफिशियरी सिंगदा BJP की फिराल थेतब नत्रगा भोट पीद्रबदी बेनिफिशियरी लिस्ट की कक्कनी हाइन की हनबी की थबक सथरे करीगुंबा बेनिफिशियरी लिस्ट की कक्लम बथोलबदी इलेक्शन कोड ऑफ कंडक्ट की वांग मजथरिब थोंग असिमक इलेक्शन कमीशन दा मोइरांग केंद्र यूथ कांग्रेस न वाकर लगनी हारी मोइरांग लेबा यूथ कांग्रेस की ऑफिस दा पांगथोबा पावगी मिफम अमदा President M. Saratna asiguma thong asi yaningde loan model code of conduct thugai bani hanya lawi mari leina ba authority na miyang sangadabani election commission na pide bachana kangron ngak na kendra asida media oina tholakadori ba khudimak na ngakmin aduna free and fair oina mikhal thengna minasi haiki पावगी मिफम अदु सरुक याकिबे नुपी अमना महाक मसा खंगदना महाकी युमदा बीजेपी की फिराल युंगसिलमदगी फुक्तोक लोबदा बीजेपी के काउंसिलर लाक्तुना करीगी फिराल फुक्तलिबनो फिराल अदु अमुक खन्ना युंगसिनगदबनी युंगसिनदबा तारबदी सिलेक्शन लिस्ट के कक्कनी हाइना फोंदोलंखी नॉर्दर्न डिसेबिलिटीज इंस्टीट्यूट लोइतांग लेकिन थबिना योगा स्क्रीनिंग टेस्ट अमा पांगथोकरे पोकपदगी डिसेबल ओरेलबा खुदिमान इंस्टीट्यूट असिदा पाव पिबिदक्तुना अमना अमबु मटेंग पांगना बहोना मिनसी हाइखी पाव की मरखा नाचन ब्रेक अमा लमिनसी Touch the pinnacles of success for your children. Get enrolled to one of the finest schools in Northeast India, Minaco School. Excellence in education. Constipate CZW. Constipate CZW. Manung Zaman Waitaba. Constipation problem. Kohol Magami. Ikan Tanba. Manung Sadam Singusu. Kohol Magami. No mother. Tumam Daina. Lubu Saba. Ishing glass. Amada. Chamas Amada. Anida Hadara CZW. Constipate. Admission often rank holder student kaya puthokraba amatangai raba center secure Janus Kital fa class 10 for wigi manung dalaiba angang singi brain phagatnaba competitive exam da kanaba training kaya Sunday amadi holiday sing da pije mid brain activation math calculation in second amadi chimpa phanaba technique asini chingba class 6 mathaki oina soft skill amadi grammar su hapsari Miyam ki moiraba pausal mathang da domna Delhi jetpada look active hospitality services na miyam da air conditioned rooms ethnic cuisine amasung taxi ki khudong chaba tham Please contact 09999055302 or 09821819453. Look active hospitality services, assurance redefined. ब्रेक तुंगा मखाताबा पाव पिजरी UNC के बलन चाली सिंगनबा सिंगा तोंगान तोंगानबा डिपार्टमेंट के एम्प्लॉय निपान पुंग खरा फाजिंदुना थमलोरे थौदोक असि ngasi ऑफिस आवर तमिलोंग की DC बंगलो संगफम मयादगी पुखिबनी निमि जंग पुंग 12 मखाई ताबा मतमदा असोय अंगाम यावदना थादोरखि सखंगदब सिंग अदुना मखोगी मोबाइल फोन नंबर अमदी लेफम लाहुबगा लोइनना मियोय अमममदगी लोपा सहूम लाहोरगा थादोरखिबनी हाइरी तमिलोंग की DC M लुखमना सरकार के एम्प्लॉय सिंगना मिखल ग मरी देनना मियाम की दमक थबक तबनी असिगुम्बा थौदोक असि मतुंगा मुखना थोअनबिगनु हाइखे इमुरोयबदी इलेक्शन की थबक असि तौदब यादबा अदि मतम कक्पा पोटनेना थबक असि पांथोक्तरि मतम लेतबनिना असि फावबद कितंग डिस्टर्ब तौब खतसि आइदि तौबिगनु हायसे हाइनिंग करिनोयदि गवर्नमेंट एम्प्लॉय अमगी मथौ ड्यूटी and responsibility sidi sarkarna siliba asi tawa haibasi tokum thokuni हाइनांग केंद्र के मनुंग संबा कायरंग मुस्लिम की सेंग की एजेंट ओइबा मोहम्मद हासिम अली बुलौटुनगा के एजेंट लौथरपुबो यानिंदबा फोंदोखरे ngasi मणिपुर प्रेस क्लब ता पांगथोकबा पांगमिसिंग उनबदा मोहम्मद हासिम अली ना हाइकिबदा महाकी मखादा लेबा कार्ड होल्डर सनी यांखै गनि तोयदा मफुंग फाना सरकारना पिरपसिंग पीदुना लाक्ते महापु लौथरखिबा असि एजेंट ओइनिंगबा मियोय खलगा लौटुनबा थौरंगनि हाइखि हंदक नुंगैदे थोकिबा थौदो अदुगी मतंगदा वारुसिन पुरकनबा कौखिबा मियामगी मिफमदा मैतै पांगगी लुसिंगबा अमता सरुक याखिदबदगी वारुसिन पुरप ngamkhidrei
iram sifai gi JSC amasung kwai nungseng sinthalum sinuna ngasi iram sifai da pangthokkiba mifam aduda UCM CCS ke yauna lanai lup kaya gi miyosing sarup yakhi maite pangi lusing basin sarup yanana ba khangan krabasu mifam aduda miyoi amada sarup yakhidi hairi UCM ge Publicity Secretary Mangisnana miyama thagatkiba mihuna nunggai ge thodok ki matanga thabak amata paikhalaktabadagi iram sifai da miyoi kya sangdafam lawduna lerakhibani Lanjena aduna lerakhiba miyoi sing masagi mayum mayum dangasi hankragani makhatana pamdaba thodok thoktanaba section thrang lokatrabadi maduda thorakpa afa fatiga daipta local MLA amadi sarkarna pugadabani haikhi अखोई मैतई पंगल की माइकईदगी ngasi mifam sida amata laktadana mifam mapung phadaba si toido hindona yamna laibak thiba punna himinaba amata oina ko yelhongai dagi leminarakpa amata oirani khaluba pungpham madu dagi aikoi nathayraga chatkhiba mikup ama oibasigi damak tasena nungaitabatu fawi loinana hairiba thodok sidaisida ngasi tasit usanadana leiriba tawham thokpa masagi mathau kalaga chaliba Manipur government na athuba matamda maralebasing asi puthuaga amicable solution nama purukna bhona dargadi masigi makha tabada tholokpa afafata thodok khudingmakta Manipur government na thoiba thodok watok sing sigi daita lofum thoi habasi UCM gi makedagi yamna sauna hajane Thongzu Kendra Congress ki mirep onena bhona riba namarapam karnagi Workers in the Kendra Sigi Manu Sanbada, Gadi Gi Kongsada Masatre, Nahalo Sim Afaba Maikaida Punana Honabada, Afaba Mihutangai for the Haina, Karnana Fundoki. Saitu Kendri electoral roll da Ming Sanana Tagat Kiba, Masingagi, Tankai Ama Hengana, final electoral roll the Pongbada, Yarakle Haina Media da, Pondo Liba Asi, Saitu Kendri ML Oibatanatana IFC Digi, Minister Odibang Namtong Haukika Karigumihidam Amata the Mari Lenadi Haina. Minister ki PA Singmai Thang Chiruna Manipur Press Club ta pangthopa pamising unabada phongdokrai Rasinti gi khudong saba lawona ba aranda paw sandopigano Saitu Kendra da Loibol Primary School leite haibasi asumba khangnawa laalaga yengbiyo haiki School si Ramsa gi SSA gi makhada leibani aduna school budi hujukti sadragasu khun singna khunna school si saraga fazana chalairaga leiba school amani Sandakiti Auditorium da Chatharakpa Maidak Suba Kundongbam Prozendro Theatre Festival ngasi lo singkre Satkiba Tang Taraga Humdoidagi Kundongbam Prozendro Cultural Trust amadi Art and Culture Department na Pune Sinduna Chatharakiba Festival asida Bangladesh Guwahati amadi Silsai yauna Manipurgi Apunma Theatre Group tare na sarup yaki ngasi lo simbigi tharamda Manipur Saita Press ke President T.S. Tombi Manipur Sarkar ke Consultant Dr. R.K. Nimai amadi Senior Advocate S. Rakhi Kantana Maru Bamiyo Singwan sarup yaki T.S. Tombina Haikibada, Lakedraba Sagnaraba Player Rights Kundombam Prozendrona, Kalambasing Adu Thidopaga Luena Mahan Parambasing Asigan Nahar Singna, Tamanaba Honabada, Sumgani Haiki, Manipur Sarkar Consultant Obata Natana Festival Asigi Organizing Committee Chairperson Su Oriba R.K. Nimaina Haikibada, Hauziki Matamda Kalsada Sel Pada Ningdaba Walak Pasi, Lamdamasigi Oina Mangzaba Wegani, Hanigaleramba Sanarul Kaya, Kautolaga, Minam the Henam Yang Sanglak Padona Uribasi, Mipaningaini, Haiki. Play a festival of mountain festival the Yandro Manipur the lady was maybe Chetter get open to the Marimana International Layana. We director the artist Lady and Zimagi tragic light over the growth static for a festival of the opportunity, a talent, a skill, a understanding. Interpretation of what is happening around us in the large way. So contribution in the Tunda Guwahati Theatres Group Purba Rangana Sanava Radhai Prison Udki. Infalist Police Commando na Lamlongai Authority so Pakin the KCP Gimi Ama Thasika Tantaraga Tareta Fare Hari Police Department ke PRO gi Serol Amana Fagal Lavami Asigi Maming Salam Bizen Sahini Fugani Toy Apopa Paksau Lamlongai Maning Lakai Digini Mangondigi Port Say Kamana so Fagal Hari Matang Aswai Damuka Natan break ama Laminasi.
Sara Coaching Center, Mungsangai Boroi Makong, Imphal West. Admission open, third special foundation course 2017 for class 9 and 10 BOSM only, starting on 23rd January 2017. Our toppers in high SLC 2016, 11 position, 15 position. For details, please contact 9612556766, 82589324336. Beneath 100 meters from the Earth's surface, naturally filtered through saline stones, pure, clean, and healthy water. Ganesha Coaching Center, the best and the only trusted coaching center in Imphal. Admission open for 11th foundation course for classes 6 to 10, which will be started on 16th January 2017. Our toppers in the SSLC examination 2014 are first position as Terliza Anoli, second position as Lintedi, third Nuya Nangbam, sixth Mira Sinam, and 21st Bameshore M. Hari limited seat. Imphal West ki hiyang thangda leiba Tolosong Ibeton Memorial Academy CBSC ki 2017-18 ki pre-nursery dagi na class 8 fabu ki admission hojere. Mayai lambi maikaida amatangai raba CBSC Ibeton na tamili school ni. Matik charaba school ground leiraba amadi matam gutuna na digitize toraba well experienced teachers sing na takwi tamili school ni Tolosong Ibeton Memorial Academy CBSC. Amukana taramna oksari makataba pau kharaga pizari. Imphal Morel lambi khudeng thabida leba train to Suba Assam Rifles na Morel gi Imphal thorpa gari sing sector bada Diablo Beer Cartoon Saintra gani Joy Yungang Battle Sama Humra Humdoi Fagalaba Polam Sing Morel leba custom preventive post sinakre. Lagi Batalama to Suba Manipur Bidhan Sabha Mikal Gamari Renana Thawal District Oina Media Certification and Monitoring Committee Gimi from Ngasi Thawal DC Conference for the Pangtokre. Monitoring Committee Chairman Thawal DC M Joy, Member Secretary M Raj Kumar, Political Party Ge Mioy Singh Amadi Media Ge Mioy Kyasu Sarup Yaki. Election Commission Pirakpa Instruction Ge Makada Yaripok Excise Namayai Kaba Chinsa Ki Mayokasang Sin Kiba Drive Ta Fagalapa Yungo Yungang Amadi Hamay Singh Excise Yaripok Ki Office Mamang May Thaduna Mangan Kray Kaksing Police Nan Su Kaksing Gi Akwebade Ge Fagalapa Yu Singh May Thaduna Mangan Kray Jeribam District Su Jeri Police Amasung Excise Department Ka Kusam Naduna Yungo Amasung Yungang Kaya Marum Fagat Pagaloyan Lupali Singh Taruk Sangwa Fine Wena Kongat Kray Fagalaba Yu Singh Jeribam Excise Department Ki Mamang May Thaduna Mangan Kray Jeri Police Station Ge OCNJ Yaskulna Drive Chemical Loidriba Fawa Sanction Gani Masida Miyam Sumateng Pangbiyo Haiki Housing Asigi Sanabagi Pau Lobisi Nasigi Sanabagi Pauta Bhopal the Pangtoko Riba Kuntra Manga Suba Senior National Rowing Championship Saruk Yanunaba Manipur Sanaroi Nupa Mapan Amadi Nupi Sanaroi Nipan Amadi Official Mari Khale Haina Manipur Rowing Association Hadro Pacherol Amana Kangalake Lalaba Tang Kungamatodi Kungamari Faba Kokatagi Harinavi Sporting Club Playground Sonapuda Pangtoko Riba International Veteran Soccer Challenge Tournament Sarup Yanunaba Sanoi Traga Nitoi Amadi Official Ahum Khale Haina Manipur Veteran Football Association Kangalake National Yuba Cooperative Society Limited National Kumalapa Minister de Mala Libatang Kungamapanda Anilak Subu Oina Indian Speed Star Olympic Talent Han Pangtokodori Saitaraga Matwedi Traga Mari Fawa Masuntra Mangari Taret Fawa Kanlup Anitona Pangtokani Hari Saruk Yanimba Singna National Yuba Cooperative Society Limited Ki State Coordinator Nataga Mobile Number 97749081 Aitagi Akupa Marol Kanglaba Yagani Hari Mayang Lambam Youth Libraries Club Sinduna Satariva Saitarago Humdoi Makagi Time to Super State Level Football Tournament King of Sinini Samba Nimita Ayuka Sanaki Ahanda Mesta LCFC
Laimakongna VRO Lamdong Gol Ahum Sinoda Maitiba Pikre Anisuba Mesis Hanakibadana YSC Naurem Saprona JC Salambu Gol Manga Sinoda Maitikre Nungtis Hanakiba Hanba Mesta TBS FM Tabungkona TDC Taningbu Gol Amasinoda Maitiba Pikre Anisuba Mesis Hanakibada KYFA Kairangna FC Lamsamu Gol Manga Ahumda Maitiba Pikre Sawabung student club national club si ground sa 35 suba inter-som invitation football tournament king si sanakiba ahanba mesta SSC team A sector na WYC Waidibo goal ahum sinoda amadi ani suba match ki sanakiba da PSA nungai na SSC team B sector bo goal ama sinoda maitiba pikrai Basu khangabong national Basu ground sa 35 suba state level open table develop memorial trophy Trophy tennis ball cricket tournament na sanakiba mesta USED ona SDA buran trama thoida machiba pikrai makata na sanabagi pau bayanin thozam degi phangbigani Sahi sigi anisuba State of the Women's Polo Tournament ki final da United States Polo Association USA amadi Haringham Polo Association UK ga sanaragani Manipur Sarkar gi Tourism Department sinduna thasi ki tang tara tarete ki nupi gi polo team ahum na saruk yaduna Imphal gi mapal kangri bungda chathariba anisuba State of the Women's Polo Tournament ki ngachi sanakiba aroiba league round match ta United States Polo Association USA na Haringham Polo Association UK bu panjal tara truk mapal da maiti ba pikre United States Polo Association USA gi mai papagi panjal singadu Carly Parsano na match ki ahanba anisuba ahum suba mari marisuba sakarda panjal Nepal sanki Ana Winslow na ahanba anisuba ahum suba mari marisuba sakarda panjal manga Stephanie Messi na ahum suba mari marisuba sakarda panjal ani Audrey Parsano na anisuba sakarda panjal amasanduna match asi mai pakibani Mighty Oraba Haringham Polo Association UK ki panjal singadu Maini JB Powell na anishuba madi ahum suba sakarda panjal ani sanki Sarazari Hughes na ahanba ahum suba madi marisuba sakarda panjal ahum Maini JB Powell na anishuba madi ahum suba sakarda panjal ani sanki atopa panjal aduna Carlotte Emmy Sweeney na match ki ahanba sakarda sanki bani Sathariba tournament asigi aroiba match thas ki tangkun mathoi ki nungtil pung ama makhai tabada United States Polo Association USA amadi Haringham Polo Association UK ga sanaragani Lucian Miki Thoramda Manipur Sarkar ki Chief Secretary O Nabakeshwar All Manipur Polo Association ki President Dr. K. Sarachandrana Thoram Mapusing oigani Ahum Suba MCA Plate Cricket Tournament ki ngasi sanakiba match da Force Khetri gauna TCM DC Thongjubu ran humpu mathoida maitiba pikre Force Khetri gauna tos ngamduna ahanba batting tobada apibo over kunthra manga ki manungda over kunthra mariga ball ahumda wicket loina turaga ran chamaga humputra nipal lauki Masiki pakhumda anisuba batting tokiba TCM DC Thongjuna over kunthra ga ball marida wicket loina turaga ran chamaga tara tare khak logduna match asi maiti khibani ngasi sanakiba match asida Force Khetri gaw ki sanaroi Subanuddin na ball humputra nipal da ran humputre logduna man of the match takre Hayeng Elite Champion Eliminator match oina Chawkwa Kaithel amadi YWC Langthabalga sanagani Manipur ki football masana hena phagal handuna afaba sanaroi sing puthokna bagi pandamda Veteran Soccer Association Imphal Basai thangmai banna sinduna thangmai ban Athletic Union ground da thasi ki tang manga dagi nimitra manga ni chatharakpa football development program ngasi lotion bagi thoramda Manipur Sarkar ki consultant Dr. R.K. Nimai Veteran Soccer Association Imphal Basai ki President K.S. Chandra Kumar Youth Affairs and Sports Department ki Hana Director Oramba W. Bhaktaraj Thamaiban Athletic Union ki President Dr. K. Arun Kanta amadi Hana Sai ki Senior Football Coach Oramba T.S. Dhanavir na Thoram Mapusing oike Pangthokiba program asida sahi taradaki taranithoi amadi sahi taramdoi amadi pigliba angang nupa macha chama yankhai romda Asian Football Certificate Coaches 13 na tambi tapiki saruk yakiba angang singda Thoram Mapusing na certificate sing khusinaki Lisu Team A Lilong FCM Lilong Santipur YDA Kairao amadi CWC Chajing Mamang Lekai Sathari Base 11 Under 14 Boys 6 Asset Football Tournament ki semi-final sangkre Lilong Young Social Service Union Lisuna
Sinduna Lilong Kunung Nampak Lilong Kaitenda Thasi ki tang tara manga ki tim tara Nepal group ani thongna khairok tuna chathariba State 11 under 14 boys 6 aside football tournament ki ngsi sanakhiba ahanba quarter final match da Lisu team A Lilong na RCFC Sajing Chingkhong lekai bu penalty da goal manga ahumda mighty bu piduna semi final sangkhibani Anisuba quarter final match ki sanakibada FCM Lilong Shantipurna FFL ke Kyangwei bu goal ani sinoda mighty bu piduna semi final sangkhre ahum suba quarter final match ki sanakibada YDA Kairauna ADA Arabtibu goal ahum anida mighty bu piki tournament asigi mari suba aroiba quarter final match ki sanakibada CWC Sajing Mamang Lekaina Laito Lilong Lehau Khongbu penalty da goal manga ahum da mighty bu piduna semi final sangkhre Saturday tournament asigi ahanba semi final match hayin tilpung ama tabada FCM Lilong Shantipur amadi Lisu team A Lilong Bazar ga sanagani ani suba semi final match tilpung ani tabada Yada Kairau amadi CWC Sajing Mamang Lekai ga sanagani Kiangwei Youth Pioneer Club Kiangwei Haibong Makhong na sinduna Kiangwei Haibong Makhong Nampakta team tara marina group mari thokna khaidoktuna tha sigi tang tara tarukti ki chathariba ahanba khagemba 2020 trophy gi ngasi sanakhiba ahanba match da YCUA Arabtrina Manipuri University Boys Hostel Kanchipur bu ran tara manga da maithiba pikre YCUA Arabtina toss ngamduna ahanba betting tobada over ta kumduga ball ahumda wicket loina turaga ran humputa taruk lokhi masigi pakhumda anisuba betting tokhiba MU Boys Hostel Kanchipurna over tara mangada wicket loina turaga ran humpu mathoi khaglogduna match asi maithi khibani match asida YCUA Arabtigi sanaroi nauchana ball mapanda ran tara mapal logduna man of the match takhre tournament asigi anisuba match ki sanakibada YCM Mongsangkaina KP Kyangweibu ran marifu mapal da maithiba piki YCM Mongsangkaina tos ngamduna ahanba betting tobada over tara mangada wicket pal turaga ran samaga kunmari lokhi masigi pakhumda anisuba betting tokiba KP Kyangweina over nipal da wicket loina turaga ran kuntha taruk logduna match asi maithiki match asida YCM Mongsangkai sanaroi Bogena ball kunithoi da ran kunipal logduna man of the match takhre Makata na ngasi oikiba ay ngasagi pau pangbigani. Ngasi gi oikiba ay ngasagi pau da ICAR lampel patiki pirakpa pau tuk ina ngasi gi khwaidigi sakiba degree Celsius kulumdoi dasmik ahum khwaidigi degree Celsius mari dasmik ama Nungshita yawa ising manil gisang ayukta sada mariputara mari nungtilda sa pumri oiki. Ngasi no sukide. Maruba pau amukana Joint Forum for Peace ke New Senior Union Home Minister Rajnath Singh unaduna blockade rosina nabataksin Craig. Laifag asigi sel thumgi phibam phagat hanbada agriculture na asoba thaudang lowi haina Manipur ge Governor Nazma Heptula na phongdokre amasung kumal na pakta leba saigi SSG ge in charge ke thawong yaning da badigi hostel da leba sanre sama kun central kre ngasigi di ISTB na pizza power matang asda loizare miyeng tabili punama ko amuka hanak khurubzare